ngasi numida waram phongkiba tuan manipuri siphongsing amasum thokiba thawdo wathoksin dagi maruibi I pausing miyamda thamjari hanbada rajniti gi wafamdagi thaidolaga aikhoi ama toina punsinduna bauksagi khalngak tuna thamnaba thabak tominasi sada lamdam asida lusingba singni haiduna tholakliba singi asoba thawdang lei adubo rajniti gi wafamdagi thaidolaga aikhoi ama toina punsinaba honaduna mausagi khalngak tuna thamnaba thabak tominasi haina BJP Manipur Pradesh ki President Adhikari Mayum Sardana Pudokri. Hairibu wapamasi BJP Thawbal Mandalna Sinduna ngasi Hairok Assembly constituency ki manungsanba Nongpok Laurembamda ngasi pangthokiba World Environment Day ki tharumga mari leinana maakna huwa ngangladuna phungdokhibani. Thauram aduga mari leinana usara kya ama thaki Nongpok Laurembamgi laibungna pangthokiba thauram aduda BJP Manipur Pradesh ki President S Sardana makhatana phungdokhibadi malemgi oina kaitharakliba mausagi khalasi lamdam asidasu madugi saithing sapsana phangli haibasi handak numit khrani nongkana subuda ising isak thoktuna awaba nangliba sina mek singlaba kudamni magna makhatana hai lamdam amabu sakot lambi da mangjil thana sangsinna bo honabada lamdam asigi lusingba singni haiduna lairiba singi thawdang yamna sauna lei haba khangi adubu rajniti tawba singda punamak thaidokpigi satnabi ama lairiba yamna sumdi masigi mahutta miyamgi lusingba singni haina lairiba sing ama toina punsinduna mausagi khalngak tuna thamnaba thabak pekhat minarasi haba wafamsu magna phongdokhi amaromdana miyamna mayuk naribi ising isaw mahuksagi saitheng nati isaw asigi daita ithai beres amadi flood management anina pugodabani ozoi manipur handak numit khrani nongsubadagi torel lonam bal kaiduna ising thomjin khibadagi punna yum lising kuntrago humdoigi saunga nifuni thui mangta khankiba madi miyoi lak ama hena laifam chapam khangan khidaba adugi awaba mayuk na halibasi the Manipur Flood Plan Joining Act 1978 asi satna handabana ising isak thuon bigi maram ohele haina veteran politician okram joina phungdokri wapamasi ngarang wapamasi ngasi veteran politician o joigi yumna pangthokiba pawmising unaba amada magna phongdokhibani magna makhata na phongdokhibada state law sigi matengna ising isak tholakpada thengnagadaba du lamdam asigi phamnaiba lusingba kayana hairibi ek asibu ngakna sataba amadi matam sana paikhatkadaba thabaksing paikhatabana isak thonanaba maram haibadu ori haina phongdokhi magna makhata na hai maru oina torel singi torban hingsinba torel maril tengba khaknatana lairiba river basin amadi river system khudima gengsingadaba dusu yengsindaba amadi ithai beres thingzinduna thamliba lauktak ki ising matam sana thadokidabana ising isao se thowanbegi asoba maram ama soidi lamdam asida ngasi mayung naribi isao simau sana piba saithing nati aikhoi isana thowanbani isao sigi daita punamang ithai beres amadi flood management anina daita pugodabana hiki mana makhata na pawmising phungdokhibada lamdam asigi oiriba topography asina maram oiraga ngalingi matamdigi hauna isau kya mayuk natun lakri amadi masidigi kannanaba Manipur statehood phanglaba matung ikuikuidana the Manipur Flood Plan Joining Act 1978 semkibani housing nongju tha yaudringai mamangda asumna isau thoklabadi nongju tha matamdana kamdogani hainasu ojoina nungnang phungdokhi isau gi phangpham thokpa phansing India lengana pi tharakpa khaknatana jal jiban mission amadi smart city khaknatana atai scheme singi makhada lupa crore samri go humfurop lauthaduna torel maril tengna ba torban sing semjinana ba sanpham sing kya kaithokpa leikhrabasu kanana su kari su khangdana ngasi phawba isaw mayuk naduna leidi haba wafam su veteran politician sina phongtokhi miyamna thengnari ba awaba sing ngasi gi matang palladuna ojoin hai ngasi praja miyamna pamli ba si isaw thoklaga relief ki polam phangmaduna thi sai khudingi mayuk nari isaw sigi solution ma purakpa aduni relief ki kai tharakli bi sanpham adudigi flood na mangan khibana hena yami haibis khangadabani loinana mamangi matam singda kumamagi nongju thagi mangjuna lairiba tukhong amadi tuan wa torel maril sing mari lainaba department singi thaumi sing tana duna officer sing phawba ahing nungthil naidana field kumduna thabak tawgadabane dubo ngasi lairiba department ko officer amata leitabagum laikhiba adugi phal adu Manipur miyamda isawge awaba si phanganbani hainasu ojoina maral sikhi amarondana IDP sing ni isauna awaba nanglaba sing na mateng pangna polam sing amuko amadi MSF ki rescue team no kusnakri
Mangol Nganbi College Ningthokong Relief Camp ki IDP singna ising isaw ki awawa mayuknari lamdam asigi miyamda mating oina bahayduna angamba sieng hawai thumna singba polam singa si amuko gi office ta laktuna mating panglakri hairiba polam singa si amuko amadi MSF ki rescue team na hauzik isaw na sokolaba miyoi singda haktheng na mating pangba ki thabuk sa thariba sita Mangol Nganbi College Ningthokong Relief Camp sing dalaiba IDP sing su angama mating pangna bigidamakta chinja ki polam sing kusina khibane hari ngasi amuko amasung MSF ki rescue team da tengbang polam kusina ba lakhiba duda IDP sing gi maut sinduna Victoria Thaza Romila Pisak Arun Ranjita Sundar Braja Mohan Mala Niskanta Taba Malem Nganba Mema Pepenu Manimasa Gitan Singh Basing Loinana Mangol Nganbi College Hangdokli Relief Camp Sibu Hangbada Asabu Thaudang Lorokiba Apunba Lup Ningthaukhonggi Lusing Basing Haibada Dr. IS Konthauzam Chairman Apunba Lup Dr. Hais Nungshibabu Convener Apunba Lup Member Roman Amadi Adu Loinana Women's Wingi Maru Eba Thaumi Oinam Kaina Hanbi Amadi Memana Singh Manasar Yaki IDP sing amadi apun maluk ki maikei di hauzik isaw gi awab mayu nariba miyoi singda angama mating pang na polam sing kusin na ki edubo amuko amadi MSF ki maikei di thakat pa phungdorakli amarom dana asang amanta na thalab manipura ma oinaba miyam pun wasak Louminarasi N Biren Manipur da yamna toina thoklibi ising isaw sing ningkhaiba madi ising tungsinduna leibi gi thawdo asi climate change na thon manati Umang kokthokpagi sang hengalakpa pollution thingnaba honadabadagi miyoibu khunaina thoksadabadagi tholakpani haina hanagi minister Nongthombam Biren phungdokri ex minister Nongthombam Biren social media da phungdorakpa orolamagi matunginadi ngasi World Environment Day sida ekoi puna warep ama lominaduna Manipur si asang amantana thalaba mawsagi khal kaidana amadi plastic sizinadab lamdam ama ohelasi lamdam asigi mipung khudimangna ekoi gi ecosystem bu ikai khumnara sebu wafamsu phongdokhi Amaromdana Tamenglongda Yolamba Matam Helava Asa Taki Polam Sing Fogalaga Mangankri Tuan Tunganba Matam Helava Sana Taknabiki Polam Kia Tamenglong District Headquarter Ki Mapam Singda Yole Habiki Paupang Madigi Small Town Committee Tamenglong na Akanba Drive Amasataduna Matam Helava Sana Taknabiki Polam Sing Pakatuna Mangankri Hari Masingam Laba Matam Helava Asa Taki Polam Singadu Tamenglong District Headquarter Sigi Akwe with the lady with Tuan Tukan Singda Ngarang Small Town Committee na drive sa tabda fagat pagam kibani fagat kiba matam helaba asata ki polam singa du khudak tamangan bigi thabak sa taki hadi polam singa si expire oire masi pikli angang singna sarabadi makhoi gi haksang na tuki mati sokningai oi maram aduna pot leiba matamda leidiba miyoi singna pot tu gi expire date munna yengbiraga leibiyu matam helaba sana thanabagi pot sing leibigano kanagumba dukan singna yolamba taraba sumari leinaba authority du khudak ta pau pibiyu lokhat piya ba thabak makhatana lokhatuna makhatana tholakadaba khudong thiba singdagi kanana bo hotna mina saina su small town committee Tamenglongi maikedi phongdorakli amaromdana Pukri da takiba nupi masa ani yauna angang hungi haksang sina fangkri yamna lebak thiba thawdo amada ngase pung 12 makhairom tarakpa matamda Kaksing district ki manungsana leiba ITI mantak kom khulda leiba pukri amada masil manaw yauna angang hum tasinkibadagi thiba phangdana lerakibadu ngasi numi yungba matung Kaksing district police ki team na hariba pukri edu thiba humbi thabak sathaba matamda pukri da lukraba anga ahungi haksang sina phangkri hari sina phangkraba angang singa dudi khul asimaktadagi sarto warpa kom apokpa sarto khupnai thang kom madi ma ki mase sarto zinia kom amasum khul asimaktadagi baby sarto mo simpson kom apokpa sarto khupnai len kom ne hari Police na anga ahum pukri da taaduna laiki tabagi thawdo asiki matangda unnatural death case ama register tawraba matong asi boksang singa imung manungda khushina khre hari makhatsa tharakpo ina to pawmana Manipur amasum Arunachal Pradesh ta environment crisis mayukna badagi isawgi saitheng mayukna ribani report Manipur amasum Arunachal Pradesh ta environment crisis mayukna ban isaw mayukna bi asoba maram ama oidi haina satellite ki report amana hairi report asna makata na hairi bana Manipur da umang kokthok ki sang asi yamna wangi haukiba sai English ngani ga amadagi state si da umang kokthok ki thabasi leptana sa tharapagi mathak to umang kya mai thabasina environment asobu sai thing piri Shohora technology digi nauna satellite based study amagi matung ina north east ki
State anida environment crisis asi sauna mayunari Manipur umang kokthokpagi sang asi hanatigi hena khongjal yang sathari Arunachal dana umang mai thabigi sang asi yamna wangli global forest was ki report matungina Manipur English ngani kunga mari khaktada lam hectare lising tare ka sanipan umang kokthoke duga machina atmosphere da carbon dioxide million metric 9.11 asi hengalakli Hauki English ngani amadigi Manipur umang kokthokpagi sang asi leptana satharakli Shohoragi latest analysis report hi matungin English ngani ga kunga mathoi digi kunga manga phawbada Manipur gi oina umangi sarugasi lam hectare lising kunga mathoi ga samapun mangkhri aduba hairiba matam asida lam hectare taraga humdoiram khaktamak nauna haugalakpagi khudam phangi aduba umang ka hena kokthokkiba sina ka hena khudong thiningai oiba phiba matu mayungnari Manipur sathariba umang kokthokpagi thaba si yamna khudong thiningai Maroina sanabi ama oina shifting cultivation natragana zoom cultivation maram oiraga umang kokthokpagi sang asi leptana hengalakli ain kaina mai thanabagi damak uwai anthatpa kya si yauri masigi mathakta paksana Manipurgi singi jaga singna poppy cultivation ga mari lenana paksana umang kokthokpagi sang asi leptana hengalakli railway amasum lambi na singba infrastructure project kya sina su umang kokthokpa amasum singi jaga singda landslide thokpagi soba marama moiri masina climate change ta ahongba kya laktuna nongsubagi pattern da ahongba kya lakti Arunachal Pradesh ki oina di paksana umang mai sakpana umang kokthorakpagi asoba maram moiri sayesigi April kunga marida Arunachal Pradesh ki West Kameng district ki Dairang Manaki Nadipur region da paksana umang mai sakpagi thaudok thokre Masina mayedu paksana sandoraktu umang kaya mai sakhi thaudo aduda misi mina natragana lanthum mang takpadi yaukidi Sohoragi report matungina di umang mai sakpa aduda lam square kilometer 1.09 area da paksana mang takhi masina maram oiraga environment asoba akaiba kya laklibani haikena su pausta makhatana phungdorakli Makha satharak poina topa pom ising isaun sogalaba relief camp da laitabasing relief material piroi habisi asum banate Taibur Handaki ising isaun maram oiraga awaba nanglingai matakta miyam de hena awaba pigano Sokraba masing yamlaba miyoi singi relief camp phawba laifam laitaduna wanaringai serakta relief camp da laitabasing relief material piroi herakpa simak laibak thibani haina Khabaisoi Youth Library and Sporting Association gi president Taibur Rahaman phungdorakli Hariba wapam si handak leptana sukhiba nongna maram oiraga Imphal Turel kairakpadagi ising isang soalaba khurai haikruma khongi akoibada leiriba miyamga paumisinga unabada Taibur Rahaman phungdokimani magna makha taradun hai handaki thoklibi ising isawna maram oiraga laikai khudimak awaba phibam amada leiribani amari sentharaglibi ising asina yum kaya Akai toy thoktuna lepham khangdana sienaraga lairi safagadaba mafam yengbada mafam saba relief camp oipham leitabana thangnaba yum khangna sanaba singi yum singda sangjafam lauduna leinaribani ising isaw yamna kana mayuknari ngai khurai AC gi manungda lairiba social worker singna kanagum amata tholakiti constituency hasigi MLA natana kana amata tholaktaba haibasi leibak thibana ki magna hai Isaw tholakpa natragana karigumba ama tholakpa matamda lepaga yengduna leiba pochai khara yenba ising khara yelaga masa social worker ni saktak sabagi thabak se toklasi ta sengna mama leiba ki seva tauge thamoi singna miyam gi seva tauge khanba mi gi masing yamdi khunai gi seva tauge khandaba si leibak thibana ki mangna hai yamna ka hena khudong thiba thoktingai mamangda khurai AC da leiriba social worker sing MLA sing tholaktuna punna kalamlabadi Si yauna waram loyamadi matam kuina sangloi social worker singi matang sadana tawba politics tokpiyu mina tawbada kari soidi kanana kaidawri yingsinbigi thapak toksiaki miyamna su kanana thapak tawri kanana hotnari haiba munna khangma mathau tai loinana yamna maru oiba lambi am oiribi Imphal Pangai gi lambi kaiduna phogdok phogjin yadri lambi asiti school institution police outpost na singba lairibani adobi ising sak thulakpa matungda ngasi phawbada kanagumba mari leinaba amatana laklaga semna ba thabak pakhatri adobu MLA na masagi leijaba thadoktuna miyamgi ni khalaga thabak pangthorakpa simak thakali MLA masana thulaktuna hotnarambagdagi ngasi ekhoi khara safaduna lairibana ki Paumisinga unaba aduga mari leinana kairau khomido JP gi chairperson
MD Yunus Amana Fungdokoda, Miam Awaba Nanglaba Matam the social media, the social worker Sabamata Tulakti, Awaba Nanglaba Matam the relief material sing Yamna di Darka Redubo, Awaba Nangling Emerak Tulak to Mating Pangraga, Pochai Karamating Pangraga, Masa social worker ni Hybatopium, Sindakak social worker Webigi Tabak Toxi, Ising South Hek Tulak Padi Ahing Tumdana Lerke Dubo, Miam Awaba Viduna. MLA masa laktuna lambi sengduna lakaduri bajun tareta muslim sing yamna sabu kumai nanghan bi bagi damak MLA bu thakat pa phongdokli it khakina tana awa patara basingi mateng pang bi bagi damak thakat pa phongdokhi MLA na handaki ising isaugi akai toi thokliba yum sing sabigani haki badumak thabu oina pangthorakani thajai mamang nusu yum samarum saraga miyamna khusina khre haikenusu pausta makhatana phongdorakli adugo tentang nasumna miyamda thamjaramge haujikoinati miyam paus matang solution jarage amasu makhataba anawba update miyam punangai mina sena channel sigi mekeri gi myang phamda makhatana thamjari